Online Manipurgi numidangi pau yengbiriba pumnamang puthoi laisomna khurumjari ahanbada maroiba pau. Iduningthogi postagi lakhotcherake Kuki singi separate administration gi demand government na reject taukhrabasu Kuki jo public referendum logani hairi district rollback tawngana process ayamba loire signature ama minute amada district rollback tawba yaragani district rollback ki policy ta daba khangdaba proof pamba leiragadi Manipur secretariat chalaga hangbiu natraga khangna chanaba bureaucrat singda gi pau labiu rollback tawgadoriba asi maru oina Kangpokpi district ni sarkarna reject tawkhraba SA UT da issue sagatana referendum laudana sanadana matam manghandana sum leiragadi district rollback tawbana halagani district rollback hek tawkhibada Kukigi ni haiba lam thillaga takfam leitre state asida normalcy puraknaba hotnabada cooperate tawbiu Kanglaipa apunba kholaudagi lakhotcherake Kukigi aronba chinglambi sembada Kuki ani chingning khaibada Sire Kanglaipa apunba kholaugi update gi lakhotcherake highway da security matik chana leirabasu lambi thingba mifatta Kuki singna mompak purakpa gari ama inthu biramle hairi Manipur issue da BJP amasung Congress na parliament pu kangjibung onthokle BJP amasung Congress na parliament pu kangjibung onthoktuna Manipur issue pu masana amagum sanabagi thabak tokpiro haina RPI Athawale Delhi Youth Wingi President Boris na Fanglaroudbnina Delhi gi Patel Chesta laiba RPI Athawale Youth Wingi Office ngasi pangthokiba paugi mifam amada Boris na makata na Fanglaroudbnina Union Home Minister Amit Shah na March 9 dagi Manipur gi lambi chathok chasin yaragani haikhraga ngasi fawba thabakta onthokpa ngamdaba si laibak thibani thawong asina Manipur da president role thamduna leingakle hairagasu hanaga chap manaba haidokhiba wa thabak oina pangthokpa ngamdana leiri Magna Makata Arduna High Union Home Minister gi wafam yare haiduna Lambi thingliba chin Kuki narco terrorist singda military crackdown tawba ngamdaba karigino haiba wafam thamki paugi mifam aduda saruk yakhiba Delhi Youth Wingi Working President Laisram Lamngan bana Fanglaroudbnina Parliament mifamda Manipur gi issue puthoktuna BJP amadi Congress na hunnabagi mahut irang asigi waroisin ama puraknaba amata oina hotnabana hena afaba khongthang oigani haiba wafam thamki Kuki jogi shutdown pung kunmari ki manung leingakna handohangadabani NPO Kuki jona National Highway da chathariba matam kaktaba total shutdown gi khongjang bunaga People's Organization NPO na kadama mongda condemn tawbaga loinana leingakna pung kunmari ki manung khongjang asi handohangadabani hairi NPO na thadorokpa cherol amada Kuki jo singna National Highway da matam kaktana thingba thambana miyamgi nongmagi punsida chawna akaiba piri lambi thingbana maram oiduna Nongmada changdaba yadraba potlamsing pusilakpa yadabana miyam kham thengna awaba mayoknari maram asina leingakna thuba matamda yasinaba ama puraktuna total shutdown gi khongjang asi handona mausagi punsida hanjil hannaba thorang lohhatkadabani hairi karigumba leingakna total shutdown gi khongjang pung kunmari gi manungda handohanba ngamdrabadi makha tana legal gi oiba thabak yauna NPO na khongjang changsilagani hairi